Arambai News Guwahati da Maitilongi pau tabiribasingbu ihan handumaktada chingangbam Suzitrani na khurumjari. Hujing asigi samlappa maruiba pausing lawirase. Awapali khubam ningsing loop kamrangana sinduna Maharaj Gambir Singhgi chamaga marfumapan suba leikidabagi numit ningsing thoram awapali kamranga kasarda ngarang pangthokre. Abhongba mifamda Saikhom Mani Mohan President Haikham Dingko Minister Social Welfare Manipur Mudum Rina Chairperson MDC Khomdram Ratan Consultative Committee Member UCM Beni Mishra President Ampal TH Bawachandra Retired Professor GC College Namirakpam Budhachandra Social Worker Jiribam NG Dev General Secretary UCM Amadi L Jadumani Advisor UPF Manipurna Mathang Sitna Mifamapu Athoiba Mithung Amadi Ikai Khumnaba Mithung Singoina Daisafam K Maharaj Gambir Singh na Manipur bu awagi makuttagi kankhiba amadi Manipur loinana kasargi puwari anigi naksinnaba wari kaya mithung singna nahonana ningsingkhe Awapali khubam asida Gambir Singhgi mitam ama khinnanabagi Minister Haikham Dingkona Foundation Stone su yunglamkhe Jagoina chingba nat ki thoram ama pangthoktuna thoram loishinkhe Asumna chamaga marfumapan suba iningtho Gambir Singh nungga khiba numit ningsing laduna Poilapul Nehru College Road tasu khilliba iningtho asigi mitamda hailei amadi mengkruk mairana chingba katuna thongni jakhi Thoromasida Lupki President R.K. Sanahal Land Donor Ayekpam Kulachandra Lupki Hanagi President Yumnam Mani Secretary Yumnam Nadia Chan Asangwam Gaura Gopal Oinam Manoranjan Maibam Manidhon Amadi Irom Gauramani na chingba miyoy singna saruk yakhi. Maharaj Gambir Singh Nonga Kumon Chahi Taret Khuntak Pagamari Lenana Maharaj Gambir Singh Memorial Committee Chandrapur Nasu Sinlangduna Ngarang Chandrapur Mahadev Sanglenda Lupki President Kaisam Bidapati na Mayai Tangbalauduna Pangthokhe Vice President Nahakpam Sonamani Amadi Chandrapur Meirapai Lupki Hanagi President Kaisam Ongbi Muktarani Su Daisafamkhe Maira Chokhatuna Thorom Hogdokpaga Loinana Miyamna Maharaj ki layekta leishu katuna khurumjakhe Loop ki General Secretary Naurim Mani Chandra Irengbam Kunjababu Wakrabam Ongbi Roma Mutum Ongbi Mema Kaisam Ongbi Anu Sizagur Mayum Ongbi Brozesori Hizam Ongbi Tarulei Amadi Kanguzam Ongbi Banu na Chingbana Maroiba Warol Kya Thamkhe Lagliba January Tarani Thoi Sagol Sil Numit Binakandi Part 2 gi Manung Chanalaiba Wangkhem Laikai gi Chahi Khudingi Pangthuktuna Lakpagum Indiagi Ahanba Ningtam Lalgi Chamaga Humputaruk Suba Ningsing Thoram Sipai Mutiny Memorial Protection Committee na Masagi Community Hall da Pangthuklagani Mifamasida Lakipurgi MLA Koksik Rai na Chief Guest Mutumri na MDC Chairperson na Special Guest Amadi Adai Saknarabi Miyoi Kyana Guest of Honor Sing Oina Saruk Yagadori Panbayai Inglisingamaga Chatret Yankini Pangi January Tarani Thoida Sipai Mutnigi Aroibalan Mafamasida Soknaki Amadi Lalhoba Tarateret Mafamasida Sahid Oiki Haina Secretary Taurangbam Nogendra Thadorok Pachirol Amada Makatana Pongdorakle Hauzik Manipur ki pauda Singju Festival English Singani Kuni Thoi Loishinba Thoromgi Manung Channa Pangthokiba Miss Singju Queen Contest English Singani Kuni Thoi gi Luhub Samurom Makhale Kaidagi Ronasi Sandham da Uptuna Miss ki title lawkre Soibam Lekaidagi Lebak Nganbi Karaibamna First Runners Up Amadi Langthabal Mantri Khong Mayai Lekaidagi Rani Lakshmi Khuraizamna Second Runners Up Taki Miss Singju Queen Takrabi Ronasi Sandhamna Best Catwalk First Runners-up Lebak Nganbi Karaibamgi Designer Basan LK na Best Designer Thangzam Rina Devi na Best Personality Amadi Best Discipline Loinana Hizam Rosie Devi na Best Photogenic Subtitle Sing Pangki Ronasi Sandham na Lupalising Yankiga Konana Memento Amadi Ate Gift Kasu Pangki Aduga Runners up Lebak Nganbi Karaibamda Lupalising Kuntraga Loinana Memento Amadi Second Runners up Takibi Rina Lakshmi Khuraizamda Lupalising Kun Loinana Memento Piduna Ikaikumna Utke
ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 7ꯇ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯕ ꯋꯥꯔꯦꯞꯄ ꯄꯗꯃꯁ꯭ꯔꯤꯅ ꯂꯩꯈꯤꯗꯕꯗ ꯍꯨꯌꯦꯟ ꯂꯥꯂꯣꯡ ꯃꯅꯤꯄꯨꯔ ꯊꯥꯡꯇꯥ ꯀꯜꯆꯔꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯏꯔꯤꯜꯕꯨꯡꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯦ ꯁꯅꯥꯊꯣꯏꯕ ꯁꯔꯃ ꯁꯪꯒꯤꯠ ꯅꯥꯇꯛ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗꯤꯅ ꯃꯌꯥꯏ ꯇꯪꯕ ꯂꯧꯗꯨꯅ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯔꯝꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯖꯔꯝꯕ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛꯅꯤ, ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯅ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯤ.ꯑꯩꯆ. ꯁꯃꯨ ꯃꯆꯥ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯥꯔ.ꯀꯦ. ꯃꯤꯁꯟ ꯏꯝꯐꯥꯜ ꯋꯦꯁꯅꯁꯨ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 7ꯇ ꯄꯗꯃꯁ꯭ꯔꯤ ꯅꯕ ꯋꯥꯔꯦꯞꯄꯅ ꯂꯩꯈꯤꯗꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯤꯐ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯣꯛꯇꯔ ꯑꯥꯔ.ꯀꯦ. ꯒꯨꯅꯆꯟꯗ꯭ꯔꯅ ꯄꯗꯃꯁ꯭ꯔꯤ ꯅꯕ ꯋꯥꯔꯦꯞꯄꯅ ꯍꯤꯡꯂꯤꯉꯩꯗ ꯑꯥꯔꯠ ꯑꯃꯗꯤ ꯀꯜꯆꯔꯒꯤ ꯂꯝꯗ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯕ ꯈꯨꯗꯣꯜ ꯀꯌꯥ ꯑꯗꯨꯕꯨ ꯁꯤꯡꯊꯥꯈꯤ, ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯑꯁꯤ ꯃꯦꯟꯁꯤꯟꯕ ꯉꯝꯂꯔꯣꯏꯗꯕ ꯑꯋꯥꯠꯄ ꯑꯃ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯨꯀꯣꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯦꯝꯈꯤꯕ ꯈꯣꯔꯗꯥꯛ ꯑꯦꯟ ꯅꯣꯡꯃꯥꯏꯈꯣꯡ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯦꯝꯕꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯔꯤꯕ ꯅꯣꯡꯃꯥꯏꯈꯣꯡ ꯌꯨꯊ ꯀ꯭ꯂꯕ (NYC)ꯅ ꯁꯤꯟꯗꯨꯅ ꯅꯣꯡꯃꯥꯏꯈꯣꯡ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯐꯥꯔꯁꯠ ꯑꯣꯄꯟ ꯁ꯭ꯔꯤ ꯒꯟꯙꯥꯔ ꯁꯤꯡ ꯃꯦꯃꯣꯔꯤꯌꯦꯜ 5-ꯃꯦꯟ ꯑꯦ-ꯁꯥꯏꯗ ꯅꯣꯛꯑꯥꯎꯠ ꯐꯨꯠꯕꯣꯜ ꯇꯣꯔꯅꯥꯃꯦꯟꯠ ꯏꯪ 2019 ꯉꯔꯥꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯗ ꯗꯣꯛꯇꯔ ꯅꯔꯦꯟꯗ꯭ꯔ ꯊꯣꯛꯆꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ, ꯑꯃꯨꯀꯣꯅ ꯆꯤꯐ ꯒꯦꯁꯠ, ꯇꯣꯡꯕ꯭ꯔꯝ ꯕꯤꯁꯣꯔꯖꯤꯠꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯗꯨꯅ ꯍꯧꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯑꯣꯄꯅꯤꯡ ꯃꯦꯆꯇ ꯌꯥꯗꯥꯁ ꯀꯥꯡꯁꯣꯏꯕꯤ ꯚꯔꯁꯦꯁ ꯑꯦꯁ.ꯑꯦꯁ.ꯁꯤ. ꯂꯥꯡꯃꯩꯗꯣꯡ ꯁꯥꯟꯅꯈꯤ꯫ ꯑꯃꯨꯀꯣꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯤ, ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯅꯥꯒꯥꯂꯦꯟꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕ ꯗ꯭ꯔꯥꯏꯚꯔ ꯌꯥꯡꯂꯦꯝ ꯄ꯭ꯔꯤꯌꯣꯕꯔꯇ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯔꯗꯨꯅ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯗ ꯄꯦꯁꯦꯟꯖꯔ ꯑꯃꯗꯤ ꯄꯣꯠꯆꯩ ꯄꯨꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯉꯔꯥꯡ ꯊꯕꯛ ꯂꯦꯞꯈ꯭ꯔꯦ꯫ ꯑꯣꯜ ꯏꯝꯐꯥꯜ ꯃꯣꯔꯦ ꯗ꯭ꯔꯥꯏꯚꯔꯁ ꯌꯨꯅꯤꯌꯟꯒꯤ ꯃꯦꯝꯕꯔ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯕꯤꯅꯣꯗ ꯀꯨꯃꯥꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯅꯥꯆꯧ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯁꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 30ꯗ ꯗꯤꯃꯥꯄꯨꯔ ꯆꯠꯅꯅꯕ ꯍꯩꯁꯅꯥꯝ ꯖꯦꯝꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯦꯛꯂꯒ ꯄꯨꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯄꯥꯎꯁꯤꯡꯗ 18ꯁꯨꯕ ꯄ꯭ꯔꯚꯥꯁꯤ ꯚꯥꯔꯇꯤꯌꯥ ꯗꯤꯋꯁ ꯉꯔꯥꯡꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ humboudradꯒꯤ ꯏꯟꯗꯤꯌꯟ ꯑꯣꯔꯤꯖꯤꯟ ꯃꯤꯑꯣꯏ 3,500ꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯥꯡꯗꯣꯛꯂꯗꯨꯅ ꯃꯤꯊꯨꯡꯁꯤꯡ ꯑꯁꯤꯕꯨ ꯕ꯭ꯔꯥꯟꯗ ꯑꯦꯝꯕꯦꯁꯦꯗꯔꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯀꯧꯈꯤ꯫ ꯃꯥꯂꯦꯝꯒꯤ ꯏꯀꯣꯅꯣꯃꯤꯗ ꯏꯟꯗꯤꯌꯥꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯄꯜꯂꯗꯨꯅ ꯃꯥꯂꯦꯝꯒꯤ ꯗꯤꯖꯤꯇꯦꯜ ꯇ꯭ꯔꯥꯟꯖꯦꯛꯁꯟꯗ ꯏꯟꯗꯤꯌꯥꯅ ꯈꯨꯗꯣꯜ ꯇꯝꯂꯤꯕ ꯑꯁꯤ ꯆꯥꯗ 90ꯅꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯎꯠꯇꯔꯈꯟꯗꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅꯃꯛ ꯄꯥꯝꯅꯕ ꯄꯤꯜꯒ꯭ꯔꯤꯝ ꯁꯍꯔ ꯖꯣꯁꯤꯃꯊ ꯇꯞꯅ ꯇꯞꯅ ꯅꯝꯊꯔꯛꯄꯒꯤ ꯃꯇꯥꯡꯗ ꯊꯤ-ꯍꯨꯝꯕ ꯆꯠꯊꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯉꯔꯥꯡꯗꯤ ꯂꯥꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯍꯦꯟꯖꯤꯟꯅ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯕꯗꯒꯤ ꯁꯍꯔ ꯑꯁꯤ ꯅꯝꯊꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯐꯤꯕꯝ ꯁꯣꯛꯂꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯊꯨꯒꯥꯏꯒꯗꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯂꯝꯕꯤꯗ, ꯌꯨꯝꯗ, ꯐꯛꯂꯥꯡꯗ ꯃꯩ ꯆꯠꯄꯗꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯕ ꯁꯍꯔ ꯑꯁꯤꯗ ꯑꯥꯔꯃꯤ ꯀꯦꯟꯇꯟꯃꯦꯟꯠ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯕꯗ ꯃꯐꯝ ꯑꯁꯤ ꯀꯟꯗꯕ ꯌꯥꯗꯕ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯤ.ꯑꯦꯝ ꯙꯥꯃꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯒꯚꯔꯅꯔ ꯑꯥꯔ.ꯑꯦꯟ. ꯔꯕꯤꯅ ꯄꯤꯈꯤꯕ ꯚꯥꯁꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯑꯦꯝ.ꯄꯤ.ꯅ ꯒꯚꯔꯅꯔ ꯑꯁꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯂꯧꯊꯣꯛꯈꯤꯒꯗꯕꯅꯤ ꯐꯥꯎꯕ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯏ, ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯥꯃꯤꯜ ꯅꯥꯗꯨ ꯀꯧꯕꯗꯒꯤ ꯇꯥꯃꯤꯖꯒꯝ ꯀꯧꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒꯚꯔꯅꯔ ꯑꯥꯔ.ꯑꯦꯟ. ꯔꯕꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯝ.ꯀꯦ. ꯁ꯭ꯇꯦꯂꯤꯟꯒ ꯃꯨꯛꯅꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯏꯪ 2019ꯒꯤ ꯑꯍꯥꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯗꯒꯤ ꯋꯥꯛꯑꯥꯎꯠ ꯇꯧꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯄꯤꯀꯔꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯝꯈꯤꯕ ꯁ꯭ꯄꯤꯆ ꯑꯗꯨꯃꯛ ꯄꯥꯅꯅꯕ ꯑꯃꯗꯤ ꯒꯚꯔꯅꯔꯅ ꯍꯥꯞꯆꯤꯟꯈꯤꯕ ꯁꯔꯨꯛ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯒꯚꯔꯅꯔ ꯑꯥꯔ.ꯑꯦꯟ. ꯔꯕꯤ ꯑꯃꯗꯤ ꯁꯤ.ꯑꯦꯝ. ꯁ꯭ꯇꯦꯂꯤꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯔꯛꯈꯤꯕꯅꯤ꯫ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯌꯨ ꯉꯥꯎꯔꯕ ꯄꯦꯁꯦꯟꯖꯔ ꯑꯃꯅ ꯃꯍꯥꯛꯀ ꯊꯪꯅꯅ ꯐꯝꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯄꯦꯁꯦꯟꯖꯔ ꯑꯃꯗ ꯃꯄꯥꯟ ꯊꯣꯛꯆꯤꯟꯕꯒꯤ ꯋꯥꯊꯣꯛ ꯅꯦꯝꯊꯗ꯭ꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯌꯥꯝꯅꯃꯛ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯒ ꯑꯃꯨꯛ ꯊꯣꯛꯄꯒꯤ ꯄꯥꯎ ꯂꯥꯛꯂꯤ꯫ ꯗꯦꯜꯂꯤꯗꯒꯤ ꯄꯠꯅꯥ ꯇꯝꯅ ꯄꯥꯏꯔꯛꯄ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯌꯨ ꯉꯥꯎꯔꯕ ꯄꯦꯁꯦꯟꯖꯔ ꯑꯅꯤꯅ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯃꯗ ꯅꯠꯇꯕ ꯂꯝꯆꯠ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫
ꯌꯥꯝꯅꯃꯛ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯊꯛꯇ ꯐ꯭ꯂꯥꯏꯠ ꯑꯦꯇꯦꯟꯗꯦꯟꯠ ꯍꯥꯏꯕꯗꯤ ꯏꯌꯔ ꯍꯣꯁꯇꯦꯁ ꯑꯃꯗꯁꯨ ꯁꯦꯛꯆꯨꯑꯦꯜ ꯑꯦꯁꯣꯜꯠ ꯐꯥꯎꯕ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯊꯈꯤ ꯍꯥꯏꯔꯤ ꯌꯨ ꯉꯥꯎꯕ ꯑꯅꯤ ꯑꯁꯤꯅ ꯄꯥꯏꯂꯣꯠꯀꯤ ꯃꯊꯛꯇꯁꯨ ꯂꯥꯎ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯈꯨꯠ ꯊꯥꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯕꯤꯍꯥꯔꯗ ꯕꯦꯁ ꯑꯣꯏꯕ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯑꯃꯒꯤ ꯅꯦꯁꯅꯦꯜ ꯍꯦꯗꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯈꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 9 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕꯅꯤ ꯁꯔꯚꯦ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯌꯨꯀꯦꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯔꯤꯁꯤ ꯁꯨꯅꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯅꯤꯁꯇꯔ 15 ꯃꯤꯈꯜꯗ ꯃꯈꯣꯏ ꯃꯁꯥꯒꯤ ꯁꯤꯠ ꯃꯥꯡꯖꯒꯅꯤ ꯍꯥꯏꯈ꯭ꯔꯦ ꯂꯣꯏꯅꯅ ꯌꯨꯀꯦ ꯑꯦꯝꯄꯤꯁꯤꯡꯒꯤ ꯏꯟꯀꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯇꯒꯤ ꯂꯥꯛꯀꯗꯕ ꯏꯟꯀꯝꯗꯒꯤ ꯌꯥꯝꯅꯃꯛ ꯍꯦꯟꯅ ꯋꯥꯡꯉꯤꯁꯨ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯔꯁꯁꯤꯡꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ 19 ꯑꯃꯗꯤ 18ꯗ ꯑꯃꯨꯛ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯗꯒꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯊꯦꯝꯖꯤꯟꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯔꯤꯁꯤ ꯁꯨꯅꯥꯛꯅ ꯅꯔꯁꯁꯤꯡꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯋꯥꯡꯈꯠꯍꯟꯕꯒꯤ ꯃꯇꯥꯡꯗ ꯐꯝꯃꯤꯟꯅꯗꯨꯅ ꯈꯟꯅꯁꯤ ꯍꯥꯏꯅ ꯒ꯭ꯔꯤꯟ ꯁꯤꯒꯅꯦꯜ ꯑꯃ ꯄꯤꯔꯛꯈ꯭ꯔꯦ ꯌꯨꯑꯦꯟꯅ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯈ꯭ꯔꯕ ꯄꯥꯀꯤꯁꯇꯥꯟꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯇꯝꯊꯤꯔꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯃꯥꯡ ꯑꯇꯥ ꯑꯗꯨꯗꯒꯤ ꯀꯟꯅꯅꯕ ꯄꯥꯀꯤꯁꯇꯥꯟꯅ ꯃꯊꯧ ꯇꯥꯈꯤꯕ ꯑꯁꯤ $13 ꯕꯤꯂꯤꯌꯟ ni ꯍꯥꯏꯔꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯃꯤꯑꯣꯏ 1,700 ꯍꯦꯟꯅ ꯂꯩꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯒꯦꯍꯨ ꯋꯥꯠꯄꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯒꯦꯍꯨ ꯌꯥꯝꯅꯃꯛ ꯄꯨꯊꯣꯛꯄ ꯕꯂꯨꯆꯤꯁꯇꯥꯟꯗꯁꯨ ꯒꯦꯍꯨ ꯂꯩꯔꯛꯇ꯭ꯔꯦ ꯍꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕꯁꯨ ꯃꯥꯌꯣꯛꯅꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯗ ꯆꯥꯅꯅꯕ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯥꯌꯣꯛꯅꯔꯛꯂꯤ ꯌꯨꯑꯦꯟ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯐꯟ ꯈꯣꯝꯅꯅꯕꯒꯤꯗꯃꯛ ꯋꯥꯔꯜꯗ ꯀꯣꯟꯐꯔꯦꯟꯁ ꯑꯃꯁꯨ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯕ꯭ꯔꯥꯖꯤꯜ ꯀꯪꯒ꯭ꯔꯦꯁ ꯁꯤꯖ ꯇꯧꯈ꯭ꯔꯦ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦ.ꯑꯦꯝ. ꯕꯣꯜꯁꯣꯅꯥꯔꯣꯕꯨ ꯁꯧꯒꯠꯄ ꯅꯥꯄꯨ ꯁꯦꯠꯄ ꯁꯄꯣꯔꯇꯔ 3,000 ꯍꯦꯟꯕꯅ ꯀꯪꯒ꯭ꯔꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯄꯦꯂꯦꯁ ꯑꯃꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯈꯤ ꯑꯗꯨꯕꯨ ꯕꯣꯜꯁꯣꯅꯥꯔꯣꯅꯗꯤ ꯃꯍꯥꯛ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯦ ꯌꯥꯎꯗꯦ ꯍꯥꯏꯅ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤ ꯐꯤꯚꯝ ꯑꯁꯤꯗ ꯅꯧꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯈꯟꯈ꯭ꯔꯕ ꯂꯨꯂꯥꯗ ꯗꯤ ꯁꯤꯜꯚꯥ ꯑꯃꯗꯤ ꯋꯥꯔꯜꯗ ꯂꯤꯗꯔꯁꯤꯡꯅꯗꯤ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯟꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯃꯔꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅꯁꯨ ꯕ꯭ꯔꯥꯖꯤꯜꯗ ꯁ꯭ꯇꯦꯠ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯒꯤ ꯃꯊꯛꯇ ꯔꯥꯌꯣꯠ ꯊꯣꯛꯍꯜꯂꯤꯕ ꯑꯃꯗꯤ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯒꯨꯋꯥꯍꯥꯇꯤꯗ ꯌꯥꯝꯅ ꯊꯨꯅꯃꯛ ꯁꯤꯞ ꯔꯤꯄꯦꯌꯔ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯄꯣꯔꯠ ꯁꯤꯄꯤꯡ ꯑꯦꯟ ꯋꯥꯇꯔꯋꯦꯖ ꯁꯔꯕꯥꯅꯟꯗ ꯁꯣꯅꯣꯋꯥꯜꯅ ꯉꯔꯥꯡ ꯍꯥꯏꯈ꯭ꯔꯦ ꯅꯣꯔꯠ ꯏꯁ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯅ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯇ꯭ꯔꯦꯟ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯗ꯭ꯔꯤꯕꯨꯒꯔ ꯀꯟꯌꯥꯀꯨꯃꯥꯔꯤ ꯗ꯭ꯔꯤꯕꯨꯒꯔ ꯕꯤꯕꯦꯛ ꯑꯦꯛꯁꯄ꯭ꯔꯦꯁ ꯍꯧꯖꯤꯛ ꯆꯌꯣꯜ ꯑꯃꯗ ꯑꯅꯤꯔꯛ ꯈꯛꯇꯪ ꯍꯥꯏꯕꯗꯤ ꯊꯥꯡꯖ ꯑꯃꯁꯨꯡ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯆꯦꯜꯂꯤꯕ ꯑꯁꯤ ꯆꯌꯣꯜ ꯑꯃꯗ ꯃꯔꯤꯔꯛ ꯍꯥꯏꯕꯗꯤ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯂꯩꯕꯥꯛꯄꯣꯛꯄ ꯑꯃꯗꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇꯁꯨ ꯆꯦꯜꯂꯒꯅꯤ ꯍꯥꯏꯔꯤ ꯑꯁꯥꯝꯒꯤ ꯕꯔꯥꯛ ꯇꯝꯄꯥꯛꯀꯤ ꯀꯔꯤꯝꯒꯟꯖ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯍꯤ 13 ꯈꯛꯇ ꯁꯨꯔꯤꯕ ꯕꯖꯔꯪ ꯗꯜꯒꯤ ꯑꯦꯛꯇꯤꯚꯤꯁꯠ ꯑꯃ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯂꯦ ꯔꯨꯕ꯭ꯔꯥꯒꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯩꯕꯥꯛ ꯅꯤꯡꯕ ꯏꯁꯩ ꯇꯝꯕꯤꯒꯗꯧꯔꯤ ꯉꯔꯥꯡ ꯑꯥꯏꯖꯣꯜꯗ ꯂꯩꯕ ꯔꯥꯖ ꯚꯕꯟ ꯃꯃꯥꯡꯗ ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟ YMAꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤꯅ ꯁꯤꯟ ꯂꯥꯡꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁꯤꯠ-ꯏꯟ ꯄ꯭ꯔꯣꯇꯦꯁꯇ ꯃꯤꯑꯣꯏ 1,000 ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯦꯜꯂꯛꯄ ꯏꯊꯅꯤꯛ ꯃꯤꯖꯣꯁꯤꯡ BSFꯅ ꯃꯤꯖꯣꯔꯥꯝꯗ ꯆꯪꯍꯟꯗꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯈꯤꯕꯅꯤ SBI ꯆꯤꯐ ꯃꯦꯅꯦꯖꯔ ꯑꯣꯗꯤꯠ ꯖꯣꯒꯦꯟꯗ꯭ꯔ ꯄꯥꯟꯗꯦ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯀꯥꯕꯨꯒꯟꯖ SBIꯒꯤ ꯕ꯭ꯔꯥꯟꯆ ꯃꯦꯅꯦꯖꯔ ꯀꯨꯜꯗꯤꯞ ꯗꯥꯁ ꯒꯨꯞꯇꯅ ꯀꯁꯥꯔꯗ ꯁꯨꯁꯥꯏꯗ ꯇꯧꯈꯤꯕ ꯀꯦꯁ ꯑꯗꯨꯒꯤ ꯃꯔꯤꯗꯒꯤ ꯆꯤꯐ ꯃꯦꯅꯦꯖꯔ ꯑꯁꯤ ꯐꯥꯈꯤꯕꯅꯤ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ 13ꯇ 63 ꯁꯨꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯑꯔꯨꯅꯥꯆꯜꯒꯤ ꯇꯦꯕ꯭ꯂꯨꯅ ꯁꯤꯝꯐꯣ ꯇ꯭ꯔꯥꯏꯕꯀꯤ ꯆꯍꯤꯒꯤ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜ ꯎꯠꯀꯗꯧꯔꯤ ꯃꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨꯕꯨ ꯑꯄꯨꯟꯕ ꯑꯔꯨꯅꯥꯆꯜꯒꯤ ꯁꯛꯇꯝꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯎꯠꯀꯗꯧꯔꯤ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ 15ꯗ ꯔꯤꯂꯤꯖ ꯇꯧꯒꯗꯧꯔꯤꯕ ꯁꯔꯨꯛ ꯈꯥꯟꯒꯤ ꯍꯤꯟꯗꯤ ꯃꯨꯚꯤ ꯄꯊꯥꯟꯒꯤ ꯃꯥꯌꯣꯛꯇ ꯕꯤಶ್ꯋ ꯍꯤꯟꯗꯨ ꯄꯔꯤಷꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯕꯖꯔꯪ ꯗꯜꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯐꯨꯜꯂꯤ ꯗꯤꯖꯤꯇꯦꯜ ꯕꯦꯡꯀꯤꯡ ꯁ꯭ꯇꯦꯠ ꯀꯦꯔꯂꯥꯅ ꯑꯣꯏꯈ꯭ꯔꯦ CM ꯄꯤꯅꯥꯔꯥꯏ ꯕꯤꯖꯌꯟꯅ ꯀꯦꯔꯂꯥꯕꯨ ꯕꯦꯡꯀꯤꯡ ꯁꯔꯚꯤꯁꯇ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯐꯨꯜꯂꯤ ꯗꯤꯖꯤꯇꯦꯜ ꯕꯦꯡꯀꯤꯡ ꯁ꯭ꯇꯦꯠ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯋꯥꯡ ꯊꯪꯕ ꯚꯥꯔꯠꯇ ꯌꯥꯝꯅꯃꯛ ꯀꯨꯡꯅ ꯂꯩꯆꯤꯜ ꯊꯥꯕꯒꯤ ꯑꯋꯥꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯔꯤ ꯇ꯭ꯔꯦꯟ 435 ꯊꯦꯡꯊꯍꯟꯕ ꯇꯥꯈꯤ ꯑꯗꯨꯒ ꯇ꯭ꯔꯦꯟ 39ꯅ ꯀꯦꯟꯁꯦꯜ ꯇꯧꯈꯤ
पंजाब की भोटिंदाददी जीरो विजिबिलिटी ओइखी हाइरे हौजिक दिल्लीदा ओरिबा कोलवेब की फिल्म असिदा मिदेंग थमलगा लेंगाकना स्कूल सिंह लाखलिबा जनवरी 15 फाउबा थिंजिनबा हाइख्रे चाही 19 खक्ता सूरीबी मचिन तुंखलकलिबी मिक्स मार्शल आर्ट्स MMA स्टार विक्टोरिया ली ममांग चाही की दिसंबर 16 लेखिद्रे हाइना माकी मनाउनुपी एंजेला दी पुसीना जनवरी 9 दा सेंगदोरखरे चाही 19 सूरबी ली हवाईदा पोक्तुना हवाईदा चाउखिबने माकी मबुंग क्रिश्चियन सु लाइट वेट चैंपियन नी अदुगा माकी मनाव एंजेला सु वर्ल्ड टाइटल होल्डर ने मालेमगी अहानबा रोबोट लॉयर आर्टिफिशियल इंटेलिजेंस AI रोबोट लॉयर अमना US कोर्ट ह्यूमन क्लाइंट अमबु डिफेंस तौरदुना केस मायोकनगदौरी चाइना ताइवान की अकोइबदा कॉम्बैट ड्रिल चथखरे ताइवान चाइना की कॉम्बैट ड्रिल असिदी कंडेम तौरक्ले चाइना की हेनान प्रोविंस मियोई चादा 30 कोविड नारे हाइरे जो बाइडेन US प्रेसिडेंट ओइरबा मतुंग इहान हानबा ओइना US अमदी मेक्सिको बॉर्डर दा चतुना यंगसिनख्रे इंडियन ओरिजिन मनप्रीत मोनिका सिंह ना US ता इहान हानबा फीमेल सिख जज ओइना वासक लौख्रे कतर रॉयल फैमिली मनुंगदा कैरेट हुंबुद्रागी ब्लू डायमंड मुनबदगी चिंखाइनरक्तुना वाथोक असि लंदन की कोर्ट यौरख्रे मालेमगी ख्वाइदगी चावबा खत ब्लू डायमंड की मपू मुनबदा लंदन की हाई कोर्ट ना वायल चथगदौरे ईरान ना एंटी हिजाब प्रोटेस्ट की मतंगदा सिक्योरिटी फोर्स की मियोई अहुम हातखिबा अदुदा चेनबनी चिंगनबा मियोई अहुम सीबगी चेराक पीख्रे लमन खुंबोइना खुद हलकपदा यूक्रेन की सोल्जर चट्रुक हेना हातख्रे हाइना रशियाना क्लेम तौरखिबदु अरानबनी हाइना यूक्रेनना अमुक्का हाइरक्ले एंट ग्रुप की बिलियनियर फाउंडर जैक माना चाइनीज फिनटेक जायंट एंट ग्रुप कंट्रोल तौबा थादोकलगने नेपाल इंटरनेशनल पैसेंजर पुंबगी ओइना कोविड नेगेटिव रिपोर्ट तंगाई फदना पुरकदबनी हाइख्रे अमदे जेट स्टार फ्लाइट अमा बॉम्बगी किहलकपा लेबदगी सेंट्रल जापान दा इमरजेंसी लैंडिंग तौबा ताख्रे ngasi gi oinadi arambai news guwahati da mitilon gi pau sandokchaba matang asta loisinjaba ga loinana tabiriba singbu amaka sohanna khurumjari